ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ INA ꯃꯔꯤꯐꯨꯃꯥꯊꯣꯏ ꯁꯨꯕ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯜꯆꯔꯦꯜ ꯀꯦꯄꯤꯇꯦꯜ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯒꯣꯚꯔꯅꯔ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯃꯩ ꯊꯥꯗꯨꯅ ꯅꯦꯠꯄꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯋꯥꯀꯐ ꯑꯦꯛꯀꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯃꯅꯥꯛꯇꯒꯤ ꯒꯥꯔꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯃꯤꯡꯁꯦꯜꯗ ꯑꯃꯨꯕ ꯇꯤꯟꯇꯦꯠ ꯐꯤꯜꯝ ꯅꯞꯄ ꯊꯤꯡꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯪꯍꯜꯂꯛꯂꯤ꯫ ꯒꯣꯗꯁꯦ ꯃꯩꯇꯩꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ KCP PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯑꯃꯗꯤ KCP ꯁꯥꯐꯣꯡꯈꯤꯕꯒꯤ 95ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯣꯏꯔꯥꯡꯗ ꯂꯩꯕ INA ꯃꯥꯔꯇꯤꯌꯔꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯅꯍꯥꯟ 34 ꯁꯨꯕ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯜꯆꯔꯦꯜ ꯀꯦꯄꯤꯇꯦꯜ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯃꯦꯞꯇ ꯌꯥꯎꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯕꯨ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ INA ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯗꯒꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯃꯥꯏꯗ ꯅꯤꯡꯈꯥ ꯇꯝꯂꯦ ꯍꯥꯏꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯀꯨꯝꯖꯥ 1993ꯒꯤ ꯑꯦꯄ꯭ꯔꯤꯜ 13ꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯐꯤꯔꯥꯜ ꯌꯨꯡꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ 34 ꯁꯨꯕ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯗꯦꯒꯤꯊꯧꯔꯝ ꯃꯣꯏꯔꯥꯡꯗ ꯂꯩꯕ INA ꯃꯥꯔꯇꯤꯌꯔꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤ, ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯄꯨꯔꯚ ꯁꯥꯏꯅꯤꯛ ꯁꯦꯚꯥ ꯄꯔꯤꯁꯗ ABPSSPꯒꯤ ꯅꯣꯔꯊ ꯏꯁꯠ ꯖꯣꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ, ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯀꯣꯟꯁꯝ ꯍꯤꯃꯥꯂꯌꯥ, ABPSS ꯄꯟꯖꯥꯕ ꯄ꯭ꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ JS ꯅꯟꯗꯥ, GOC 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯃꯦꯖꯔ ꯖꯦꯅꯔꯦꯜ SS ꯀꯥꯔꯇꯤꯀꯦꯌꯥ, SM IGAR ꯁꯥꯎꯊꯀꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯥꯐꯔꯨꯞ ꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯤꯁꯅꯔ M. ꯖꯣꯏꯅ ꯑꯊꯨꯡꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ INA ꯃꯥꯔ ꯃ꯭ꯌꯨꯖꯤꯌꯝ ꯀꯝ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡꯗ ꯂꯩꯕ ꯄꯤꯁ ꯃꯦꯃꯣꯔꯤꯌꯦꯜꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯥꯏꯛ ꯆꯥꯝꯃꯅ ꯁꯔꯨꯛ ꯌꯥꯔꯒ ꯀꯃꯥꯟꯗꯔ 9 ꯁꯦꯛꯇꯔ ꯁꯝ ꯔꯥꯏꯐꯜꯁꯀꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ A. ꯕꯣꯔꯥꯜꯅ ꯂꯝꯊꯥꯗꯨꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ INA ꯃꯥꯔꯇꯤꯌꯔꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯂꯥꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ INAꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤ, ꯂꯣꯏꯅꯅ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯒꯣꯚꯔꯅꯔꯅ INA ꯋꯥꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯪꯗꯨꯅ INAꯒꯤ ꯑꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯌꯥꯎꯕ ꯐꯣꯇꯣ ꯀꯌꯥꯁꯨ ꯌꯦꯡꯈꯤ꯫ ꯇꯨꯡꯗ INA ꯋꯥꯔ ꯃ꯭ꯌꯨꯖꯤꯌꯝ ꯀꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯣꯏꯔꯥꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯁꯨ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯣꯟꯆ ꯇꯧꯈꯤ꯫ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯕꯨ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ
ꯑꯃꯨꯛꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯨꯛꯀꯣꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏ ꯃꯩꯇꯩꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯍꯥꯟ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯜꯂꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯌꯥꯏ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒ ꯌꯥꯝꯅ ꯆꯨꯅꯗꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯀꯨꯂꯔꯤꯖꯝꯒꯤ ꯋꯥꯍꯟꯊꯣꯛ ꯅꯥꯊꯩꯔꯒ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯩꯇꯩ ꯃꯤꯌꯥꯝ ꯁꯥꯎꯍꯟꯅꯕꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯨꯛꯀꯣꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯡꯖꯤꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯕ ꯂꯥꯏꯐꯝꯂꯦꯟꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ꯫ ꯃꯤꯌꯥꯝꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯗꯨꯅ ꯏꯕꯨꯙꯧ ꯈꯨꯔꯨꯝꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯔꯅꯥꯊ ꯑꯃꯗꯤ ꯀꯦꯗꯔꯅꯥꯊꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨꯃꯛ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤꯁꯨ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯂꯩ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯂꯒ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯑꯥꯔ ꯁꯅꯩꯒꯤꯔ ꯈꯥꯔꯝꯅ ꯂꯩꯈꯤꯗꯕꯗ ꯑꯃꯨꯀꯣꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38ꯗ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯅ ꯐꯥꯔꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯂꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡꯗꯒꯤ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕꯒꯤ ꯃꯤꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯄꯨꯔꯤꯕꯤ ꯄꯨꯔꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ JACꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯀꯨꯃꯥꯔꯤꯅ ꯍꯥꯏ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯍꯧꯈꯤꯕ ꯃꯥꯔꯆ 38ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯁꯑꯣꯡꯕꯨꯡ ꯊꯣꯡꯈꯣꯡꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝꯂꯥꯏ PSꯗ ꯁꯤꯟꯅꯔꯝꯂꯒ ꯑꯦꯄ꯭ꯔꯤꯜ 1ꯗ ꯆꯩꯔꯥꯞ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯎ ꯈꯪꯍꯜꯂꯝꯕꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯔꯤꯜ 10ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯈꯠꯂꯝꯂꯒ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈꯤꯕ ꯂꯩꯇꯦ꯫ ꯖꯦꯜꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯄ꯭ꯔꯤꯜ 16ꯒꯤ ꯑꯌꯨꯛꯇ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ JACꯅ ꯄꯨꯡ 24 ꯃꯇꯝ ꯊꯥꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ, ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯑꯃꯗꯤ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯕꯗ JACꯅ ꯌꯥꯕ ꯃꯤꯑꯣꯏꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯆꯥꯎꯅ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 50,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯥꯏꯔꯤꯄꯣꯛꯇ ꯉꯔꯥꯡ ꯋꯥꯀꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀꯤ ꯃꯥꯌꯣꯛꯇ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯑꯣꯜ ꯌꯥꯏꯔꯤꯄꯣꯛ ꯎꯂꯦꯃꯥ ꯕꯣꯗꯤꯅ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯀ꯭ꯂꯕ
organization singa khuchamnaraga sinduna yaripoki manung chana leipa phauden wangkhem muslim singa tulihan tokpokpi bisnunaha muslim bamo leikai kekru haitoi pokpi sikhong sekmai leikol ningthongnai changam dabi mayai kaithel malem asina chingba tongan tongan pa mafam singdagi lakpa mioi singna yaipok ajat ground da pullaga kholau kayasu lauki loinana mapuda duwa tauki ngarangi khongset asida Wakaf Amendment Act 2025 handokadabani ipa ipu singi hak matpa yaroi musalman singi hak matpa yaroi minority singda hanthana yengpa yaroi alagi damak hingani alagi damak sigani down down BJP down down JDU down down Narendra Modi down down Amit Shah down down Nitish Kumar down down Chandrababu Naidu haiba thaba plega sisna ki bagal loinana kholau kayana ninki khongjet asida saruk yakiba jami yat ulama makami phauden wangkhem amadi singagi general secretary Muhammad Raunak alamna hai aikoigi ipai pusingna alagi mingda alana yabina bagidamakta tungi mirol gidamakta malem asina leiriba phawba kanaba phanghaunana bagi masajid madrasa kathok lamlaba lam singbo ngasi leiba asida paliba BJP na lusingba NDA lenga asina matnaba honarakpa pawasi makatana taminasi matnabo narakpasi yabangam loi Lok Sabha amadi Rajya Sabha anina bill pass tawraba matung India gi president SLP duna ek on khaba Wakaf Amendment Act 2025 asi musalman singi gi mayok tani ek asi mama palai toba sing kana lejidoba sing pawasi makatana pijari ek asi mama palaitor basing kana lejidro basing lukra bising amadi tola tara basingi haksing sakthong sing phangnabagi damaktani haina BJP na lusingba lenga asina hairi adubo ek asi musalman singi mayoktani haina lawtaba ngamloi maramdi asigumba lo ama sembada musalman singi Tanzim Singh Muslim Personal Law Board Singh amadi
Jamiatul Ulama Hinnu Chingbada Pau Amata Piramde Islamiki Sana Kanglon Sing Kari Shukhang Daba Musalman Natabasingna Lusingani Haibalo Asi Jatna Bayaroi Wakaf Taurak Liba Ipa Ipusingna Alagi Mingda Tauram Laba Property Sing Asi Register Taubugi Matau Tade Adubo Register Taugada Banihana Ek Asida Hariba Asi Islamgi Zatna Kanglon Giwang Madani Asigumba Ek Asina Maram Oraga Musalman Singna Wakap Taubadagi Lep Nanaba Masak Amachu Oiri Ek Asi Musalman Singi Mal Singbo Munanaba Amadi Matnanabagida Maktani Haiki Paliba Lenga Asina Haukiba Matam Singdasu Muslim Singbo Minority Ni Haiba Wakalonda Ot Panaiba Sing Chataduna Lakli Karigumba Matamda Sabagi Mingda Musalman Singbo Ot Naiba Babri Masajid Po Thugai Biba Triple Talaki Mingda Parda System Gi Mingda Lenga Asina Musalman Singbo Ot Naiduna Lakli Matam Supada Musalman Singbo Ot Naiduna Laklabachu BJP Lenga Asida Thazaba Amata Leite Alagi Mingda Laikraba Masajid Madrasanu Chingba Sing Kanba Si Khaktana Ikoigi Thaudangni Sirabasu Alagi Damakta Sigani Hinglabasu Alagi Damakta Hingani Wakap ki mal amata Kanada su Piroi Haiki Amuba lo asi handoktriba phawba lepa leitana makhal makha kyagi khongjang sangsingani British ki matamda su wakap ki mal sing asi munna bohonaki adubu ngamkide malemgi akanba sakti laklabasu musalman singgi haksangda thawai leiriba phawba wakap ki mal sing munba oithokloi haiki Nakal Amaromda Joint Coordinating Body of Mayai Lambi including Wabagai Kyunjana Sinduna Wakap Amendment Act Lising Ani Kunmanga Hando Uhay Nangarang Mayang Imphal Bengal da Miyoy Lising Kiana Protest Rally Amasu Zatkre Amaromda All Sora Club Coordinating Committee Anjuman Nasul Islam Sora Amadi Zamiyat Alam Ai Hin Sora Sinduna India ki Lok Sabha amasung Rajya Sabha da pass tawduna India ki President Draupadi Murmu na ayaba piduna ek on kraba Wakaf Amendment Act lising ani kun mga asigi mayokta yaning da utuna release kre Amaromda Anjuman of Sangayungpam Part 1 amadi 2 na khula sida leiba clubs organization na sinduna Thabal district ki manungsa na leiba Sangayungpam Part 1 amasung 2 gi mafam kya da Wakaf Amendment Bill lising ani kun mga gi mayokta mass rally amasu satkre Manipur Lenga ki Directorate of Environment and Climate Change amadi Imphal East ki manungda leiba Lenga ki school singda single use plastic sizinaba toknabagi matangda awareness program paksana pangthokre Elimination of single use plastic from school campus haiba team the awareness program pangthokibasi Maitei Mayek High School Khurai Popular High School Lamphel High School Kongpan Imphal Morning Junior High School Wangkai High School amadi Churazan Higher Secondary School da pangthokibani awareness program asida environmentalist CS Joy Kumar Saramana hai single use plastic asi yariba makai sisnadanaba honasi hauji state lengang na sahi asigi haukiba Mars tagi akan bayathang amagi matung ina state asidagi single use plastic siznaba thingnaba akan bakhongthangi saruk ama oina school singda awareness asi pangthokpani haiki India Lenga ki Ministry of Culture ge Cultural Function and Production Scheme gi makhada Thabal District Yaripok Bamon Laikai Dalaiba Rural Development Foundation RDF na sinduna numit 10 gi lai harauba amasung mukna festival gi thorom ngarang RDF ki lampakta loisinkhre hai Rajya Sabha gi MP Ningthau Lesemba Sana Jawba gi MP Phandagi Kaksing Panjau Palumda leiba Oles Home Complex ta Saba Senior Citizens Forum Kaksing Administrative Block ngarang MP Lesemba Sana Jawba masamak laktuna haunabi matung ina sangaduna miyamda khusinakre
Senior Citizens Forum Kaksing na sinduna pangthokiba Sangabagi Thoramda Kaksing SC MLA Mayanglambam Rameswar Senior Citizens Forum Kaksing ki President and Nimai Forum asigi thaumising loinana members singna saruk yaki Thoram asida MP lesem basana jawbana mahaki warol piraduna hai Sangariba Administrative Block asi haukiba chahi lising ani kulhundoi kunmari gi mahaki MP phandagi apik pasenpham lupa lakh khara khakna sabani thamoi sengna honarabadi machu tai hainabadu masi Sangariba Administrative Block asida uba phangi wale so masi yamna pungning thaugatningai di oide maramdi masina ekhoi khunai asida ahal laman singbo mirai bagi natraga makhoibo macha masu singna seba tawning da baromda satkigadra haibagi wakhalon adu phawe haiba se khoi khuding maktadi natte kanagumba hanna yengdaba kanasu leijadraba singidamakti asigum hom asi yamna mathau tai Western countries singda chanabi amadona chahi yamlaba han singbo macha masu singna mirai birakpa hundopi basi tawi adubo India da madi Manipur dadi asigum chanabi asi leite leisu lehening de haiki Imphal East ki manung sana lairiba Ketugao Assembly Constituency se model SC ama ohendana ba angamba thakta honagani haina MLA Sheikh Nurul Hassan phungthokre Manipur Premier League da saruk yagadaba Athletic Brothers Association ABA gi sanaro singi jersey yenthopagi thoramda MLA na WAPHAM asi phungthokhibani Biti Rotalaiba Congress Babal Dangra Manipur Pradesh Youth Congress Committee ki President Anand Waheng Bamna Housing India da issue oriba Wakaf Amendment Act lising ani kun mga gi matang da yaning tabo wafum kaya phungtokre Congress Babal da pangthokiba pawgi mifam da Anand na hai Housing Manipur gi wana raba chahi ani hena tangdu leita draba ing tappa leitraba cherak asida minority community oriba Muslim community da tamnana target tawbudawna Wakaf Amendment Act lising ani kun mga Chanarak pasi India da secularism gi mapangal sontha hanbani thawng asi minority rights da singna bani Muslim chawkhatana India chawkhatpa chumloi religion pumnamak chawkhatpada ND BJP lengakta kari asokpa leibage hangki handak hui yauna sa sanna chingbada leina kaya sandorakliba asidagi ngakthoknaba pandamda physically challenge oraba oinam atangbana state Lenga ki veterinary department ka khusamnaraga Bisnupur district ki kwakta santhong makha leka de anti-rabies sauna hidak kaya kapthokre Lamda masigi khunung isagi lamda maming leraba sesakpa thongam gose maitei na lekidabada Lup kayana awaba phungdok narakli Saisak pasana laikidabaga mari lenana Herikon gi Secretary Publicity and Propaganda in charge Akham Risikumar na thadorokpa cherol amana hai Saisak Saitam Sanglen gi Sintak Purel oibirambata natana lamdam asigi tanglaba khunung isai folk song gi saisakpa ama oibiramba amadi khunung isaibo saukhatnanaba honaramba tanglaba Manipur imagi mapari Arang batawan misa oina ngalamba oja thongam gose maitai na tha asigi tara mari dai khang khanghaudana manung matam chadana laikidabada heri kona awaba madi nungaitaba phongdokle mahak na hinglinge matamda khunung isaibu awangba thakta pukhatnaba honaramba tanatana inat ki saisakpa amadi saisakpi kiabu lamjing lamtak piduna choba thongdang kaya lobirami oja thongam gose maitai na laikidaba si Lamdam asige choba mengkhatpa ngamnaroi doba mangjaba mani haiki Mahangna laikidaba si khunung isaigi oina mengkhatpa ngamlaroi doba choba ahangba ama lehoragani haina su thamki Gari asobagi mixal da amoba tintet plum nappa thinglagani haina Imphal West District District Magistrate Mayanglambam Rahaskumar na thadorokpa order amana khangalagli Order asina hai gari achobugi thongnau gi mixal singda amuba machugi tintet plum napsin basina achoba security gi issue ama oirakle
Maram aduna district asigi manungda cheliba gari achobo khudingmak numit 8 nigi manungda masana khangna lauthoksagadabani. Makhatana district asida laiba dukan singda amhoba tinted film nappagi thabak asisu lepgadabani. Adum oinamak athingbasi VIP, VVIP amadi Jet Plus security singi oinadi komthokani hairi. Hariba gari sing asisu komthokpagi certificate su masa agi garida napkadabani. Hiramasida police amadi transport department na sek amasung chalan kakpa hauragani. Athingbasi ngangna sataba gari sing phajinduna eki matung ina chapsaba action laukhatlagani hairi. Tha asigi taramathoigi nungthil pung ani makharom taba matamda kiamge Arapti police outpost manaki Arapti lilong mapalda khamdun thamba silver machugi koven ama mangkhre hari. Mangkhraba gari asigi registration number na MN08A 0882 ni hari. Kanglaipa Communist Party KCP gi mapokumon tharom nahan April 13 da Samgani Fumathoy Suba Battalion da mapung oina pangthokpaga loinana GSQ mobile unit sing amadi district commander singi makhada tampaki mafam sing da su pangthokre. Sajibugi tarataruni panbaning thokaba numit asi KCP lingkhatki bagi nifu mangarak suba kumonik sing thoramni thoramasina lakpada Kanglaipa Communist Party People's War Group KCP WG na India lenga ki thausil thauda awati thengkhang liba Kanglai chapumna makki mafamda yaol gi kai khumna ba utpaga loinana sangchili baning tam yaol gi ai pha pausel pirakli. State asigi leiriba MLA singna matoina sungsinaduna hapta amagi manungda lengak semo Haiba matam asida lengak semba ngamdrabadi assembly asi dissolve tawgadabani haina People Progressives Alliance PPAM member ama oriba imagi mairagi convener TS Sujatana phongdokre. Manipur Press Club ta ngarang pangthokpa pawgi mifam amada WAPHAM asi phongdokladuna mahakna hai state asida president rule leiba kuirakle president rule leire haiduna su khudong thiba nangbadi leptri. Amit Shahana free movement Lauthokrabasu mi mangba leptri National Highway sing diet apan piriba sing laksin bangamdri Maikay mari magchatpa yadana leiri hiram asida haining libadi India lengang na ngayak ki oipa policy puthokuna gameplay kaya sanaduna leire state asida president rule laklibasi lengak semba ngamdabadagi ni amu hai lengak semge haiba amatta laktabagini amu haijinba asumna tawduna leire Assembly Hekpamni Haibaga Chief Minister bu Central na Kausinduna Thoglak resign tahonba asigumba India lenga ki drama sing ware housing na percent rule thamduna amukka hena wahalle loinana phibam masimak miyam na pamdre irang asina hek hobadagi waduna laklabani haiki Mahusagi koiba fibamga sagonana semgalakiba lilong chajing purairomba eco park tanong nasaba Red Rose Cafe ngarang langtaban assembly constituency gi MLA Karam Shyamna hongnabi matung in hangtokre Manipur lenga ki veterinary and animal husbandry services PHAL ki joint director amadi North Eastern Youth Development Organization anina punna ko samnana Sinduna ngarang kongpal Khetri Lekai Iran Pham Thongkhong Community Hall da hui amasung hongdong singda anti-rabies vaccine kapthokre hari makha tarakpada ngasigi mapani goiba pausing taminasi Sahi asigi haukiba Mars 13 da Pakistan gi Balochistan da terrorist sing mioi chongarom tongba Jafar Express hijack tawkiba du US na tawhan bani haina Pakistan chauna maral sikre Balochistan gi terrorist sing aduna
ड्रेन हाइजेक तौखिबा दुदा टेरोरिस्ट सिंगना सिजनरबा अयाम खुलाई सिंह अमेरिका ना साब खुलाई ngaktani hainasu पाकिस्तान के ऑफिशियल सिंगना फोंदोरखिबा लेरे हाइरे इखंग खंगौदना यकनबा लेबाकी मतिक मयाई लेरबा ड्रोन यांखैरोम अरुणाचल प्रदेश के बॉर्डर तमना पाइसिलकपा उबदगी इंडिया की लेजर वेपन खुलाइना कापथादुना थुगाइख्रे पाउ ताबदगी मालेम पुंबा ngaknakre हाइरे यूक्रेन की लांदा यूएस की ख्वादी मतिक मयाई लेरबा फाइटर जेट अमा ओरिबा F-16 रशिया की एयर डिफेंस सिस्टम S-400 ना अनिरक कापथादुना मंगहनख्रे ताबदा पाकिस्तान लेताफम खंखिद्रे अमेरिका की प्रेसिडेंट डोनाल्ड ट्रम्प ना चाइना टेरिफ सादा 195 थमजिनखिबा सिगी लमन खुंबा हौरदुना यूएस की बोइंग जेट डिलीवरी तौबदा अथिंग बथमख्रे बांग्लादेश की सकनारबी एक्ट्रेस अमदी मॉडल मेघना अलम लेबासिगी इंटरिम गवर्नमेंट के एडवाइजर ओरिबा मोहम्मद यूनुस खाना फाहनख्रे पावसी की मतुंग इना एक्ट्रेस मेघनाबो लेबा असिदा लो थुगाइनबा पब्लिक सिक्योरिटी काहेन्नबा अमदी तमथीब थौदो वाथो कया थोकनबा सिले हाइबगी मरालदा ढाका की पुलिस ना फाहनखिबने मेघना हौजे हौजे बांग्लादेश के कामीपुर जेल दा लेरी मेघना मिस आर्ट बांग्लादेश की विनर ओइखिबी एक्टर अमनी अमेरिका की प्रेसिडेंट डोनाल्ड ट्रम्प ना मोहना ईरान दा न्यूक्लियर खुलाई थमदनबा अकनबा वार्निंग तौख्रे हाइरे अयिंग असागी खल चाउना कायरकपना मरम ओइरगा मालेम दा सावी सांग हेंगलकपगी मनुक जन्ना मालेम की ख्वादिगी असाबा मफम अमा ओइरिबा अमेरिका की डेथ वैली गुमना इंडिया मदी पाकिस्तान दसु सारगनी हाइना साइंटिस्ट सिंगना वार्निंग तौख्रे पाकिस्तान की डिफेंस बजट हानदगी लुपा बिलियन 150 हेंगलहंदुना न्यूक्लियर बॉम्ब थादबंगंबा J-35 फाइटर जेट निफुरोम चाइनादगी लेरगनी हाइख्रे नाइजीरिया द खुलाई पाइबा मुस्लिम सिंगना मिचम निफुरोम कापतुना हलमले हाइना लेबासी की प्रेसिडेंट बोला तिनुबुना फोंगतोख्रे सही मरीरोम चंगना आर्टिफिशियल इंटेलिजेंस AI सुपर कंप्यूटर US ना सारगनी हाइना टेक्नोलॉजी कंपनी NVIDIA की माइकेदगी फोंदोरगली सुमनगी मिनिट 13 लुपा करोड़ अमा लाख 15 तिंगदुना स्पेस कोइरुबा नुपी तरुक पृथ्वीदा माई पाकना हलख्रे पृथ्वीदगी किलोमीटर 212 रोम लापना स्पेस दा कोइबा चलुबी नुपी सिंग असि सकनाइरबी सैसकपी केटी पेरी अमेरिका की बिलियनियर जेफ बेजोस की मांगेटर लॉरेल सांचेस TV presenter Gail King human rights activist Amanda Guyen film producer Kerian Flynn amadi NASA gi hana rocket scientist Aisa Bowen Chingbasing yauri Yamen dagi lalhauba huti marufangna phuktoktuna hundoknabagidamak Yamen government alan milising marifurom thorang tawtuna thamkhre Myanmar military junta gi mayukta lan horiba democracy sogatpa lalhaulup singda mateng pangnaba Bangladesh ki lan mising sangsinba hokre report asigi matung ina Bangladesh ki lan mising asina military junta gi mayukta lan horiba Arakan army amadi Chin National Front CNF da chauna mateng pangani hairi China amadi Pakistan leiba ani gi marakta leinariba afaba mari ubadagi Pakistan bu China na nathairam namba thorang India amadi US na sille haina Pakistan gi lusing basingna maral sikre Sahi ani sujilaklaba gajagilan asida Hamas na pungjau thinduna Israel da kaidawnungda surrender tawroi haina Hamas gi lusingba Sami Abu Juhari na lauthokre hairi
Assamda government notification sing orders actors amasung atay asigumba thabak pumnamakidamag Assamese na compulsory official language oiragani haina Lebabokpa numit Chief Minister Himanta Biswa Saramana lauthokre BTR amasung Barak Valley district da Bengali amasung Boro lonsing sizinagani haina chu Chief Minister na haike Waqf property sing natroga Islamic law gi makhada charitable natroga religion gi hiram sing gi damag lairiba property sing puksel sengna siznaram batarabadi Muslim naha sing na hingna bagi damag cycle gi tayar photpagi mathau taram loi haina phongdokhiba Prime Minister Narendra Modi gi wangang adubo opposition lusing basingna thina chainarakre Waqf Amendment Act asigi mayukta satharakiba protecting the Indian Secular Front ISF ki chogatpa miyoi sing amasung police ka South 24 Pak rasta khut thongnarakduna ningthauka numita West Bengal da nahognana hingsa tholakre hairi Child trafficking case singi matang da Supreme Court na chawba amasung thamoi chokpa phongdoktuna hospital dagi nongna pokpa angang ama karigumba mangkiba tarabadi ahanba kungthang adu hospital asigi license soidana kakthатpa duna oigadabani haikre amasung akanba guidelines thokre State government singi right ngaknaba amasung Union government ka lainaba mari fagalhanaba midyang amaga loinana Tamil Nadu Chief Minister M.K. Stalin na state autonomy gi matangda lokhatpa yaba khongthang sing recommend tawnaba retired Supreme Court Chief Justice Korean Joseph ki makhada high level committee ama semkhre hairi Karnataka Chief Minister ningthauka numita thangnaba Andhra Pradesh da lairiba adugi mawongda Bengaluru dasu Constitution gi architect adugi leiba asigi khwadigi wangba mitam aduga loinana Ambedkar gi matangda museum ama lingkhatlagani haina lauthokre Telangana gi Rangiretti district ta masai sahi mari amasung manga surba nupi macha ani ningthauka numita car amagi manungda soibadagi thong lonsilaga laikibadagi sor phunduna laikidre haina police na phongdokre Temple festival amagi manungda thokpa yamna thamoi sokpa thaudo amada Tamil Nadu gi Birudur Nagar district ki kungang amada tha taret mirolabi nupi ama yauna imung amatagi miyoi ahum electric na singbada laikidre haina official singna ningthauka numita phongdokre B.R. Ambedkar gi statue amagi site asida commemorative plaque ama thambagi matangda Congress MLA Indira Minaga mafam adugi BJP lusingba amaga khatnabagi thaudok thokre hairi hauzik makha tarakpada amuk sanabagi pau taminarse Olympic silver medalist Mirabai Chanubu Indian Weightlifting Federation of India IWLF ki Athletes Commission Chairman oina hapkre aduga Commonwealth Games gold medalist S Satish Kumar Buna Vice Chairman oina khankre makoi tamasi chahi mangagini hairi Indiana Champions Trophy lobada chobu thodang laukiba Shreyas Iyer na ICC Men's Player of the Month Award for Mars ki mana phangkre ICC Champions Trophy asina Shreyas Iyer na match manga da punaran chani gani puhumdoi lauduna India ki highest run getter oiki mahangna 50 ani yaiki baga loinana average nipugani oiki mahangna award asigi lamjenda New Zealand ki Jacob Duffy amasung Rachin Ravindra bo maithiba pirambani Indian women's doubles pair Trisha Jolie amasung Gayatri Gopichand Badminton World Federation BWF na ningthauka numita lauthokiba khwadagi noba ranking da makok thongba taragi manung chanba ngamkre PV Sindhu amasung Laksa Sen mafam handakre
Hockey Indiana Ningthokaba numita lakadoriba Australia Tour gi member kuntarukna saba Indian Women's Hockey Team squad lauthokre mesing asi April kuntaruk tagi May mari phawa part hockey stadium da sanaragani mes mangai series asida Indiana ahanba mes ani Australia A team ga sanagani masigi matung lemhoriba mes ahumna senior Australian team ga sanagani India gi squad asi masak naraba midfielder Salima Tetena Lusingli aduga experience leiraba Nabnet Korna vice captain gi thodang logani tour asi Indian team gi oinadi June thada sanagadaba European League ki FIS Pro League ta oiri Indian Premier League listing ani kunmanga gi haukiba ningthokaba numita sanakiba tournament ke kuntra suba league match da Chennai Super Kings na Lucknow Super Giants po wicket mangada maithiba pikre Handak talusin kiba badminton Asia Championship ta sanaba yaukidaba India gi nupa doubles pair Satwik Sunrise Ranki Reddy amasung Chirag Shetty member taramari na saba Sudirman Cup ki lebapopo numita lauthokiba Indian squad ta yaukre Manipur Cricket Association asinduna sathariba nishuba MNC Men's Under 23 Habom Biramangon Singh Trophy ki champion RCA Lilong na oikre Nabi Mumbai gi Reliance Corporation Park ta satharakpa Reliance Foundation Development League RFDL 2024-2025 ta Classic Football Academy runners up ta haure Manipur State Kabaddi Association gi midyang makhada BETO Hiang Khong na sinduna Beto Playground kha Kangjaibung Lapupa Tera dangrang digi kuntra taruk suba sub junior boys and girls State Kabaddi Championship lising ani kunmanga amasung ahan best 11 Salam Kumar Salam Thaba amadi Salam Amarjit Memorial Junior Boys and Girls Guest Prize Kabaddi Tournament lising ani kunmanga sanaba hokre Manipur Horse Riding and Polo Association na sinduna mapal Kangjaibung da sathariba kuntra mathoi suba Governors Cup Invitation Polo Tournament amasung kunsuba Governors Cup Women's Polo Tournament ke Mensing da Sam Rifle Polo Team amasung Manipur Police Sports Club B mai pakre Manipur Cricket Association na sinduna sathariba hanba MNCA Women's Under 23 One Day Trophy ge ngarang sanakiba mensing da thau thamai ban amasung TCMDC thongso mai pakre Samaram Football Club na sinduna Samaram Playground da sathariba home West 11 Open Football Tournament Trophy ki ngarang sanakiba mensing da Brazil FC Sangayumpham amasung FC Langmaidong draw satkre Suvan FC Ngarian amasung FFCCA ang thagi mes sanakidre ngasi nuktil pung anidahan ba mes oina group A gi football lovers nompok sengmai amasung khongjom FC na aduga atopa mes na group D gi SA FC hayrong amasung Milan FC A haikak mapal na sanagani amadi World Boxing na lusing ba interim committee na ningthokaba numita makhoi gi hanba meeting pangthoktuna singthania erba warep singlongtuna Indian Boxing bohanigi track ta lahanduna lakadoriba international boxing competition singda Indian medal hena phongnabagi lambi semkhre
लोइसलकपदा मरोइबा पाव अमा हना INA दा मरिफु माथोइ सुबा फ्लैग होस्टिंग डे की थरम पांगथोखरे मोरांसी मणिपुरी दी कल्चरल कैपिटल अमा ओइरे हाइना गवर्नर अजय कुमार बालाना फोंगथोखरे कुकीसिंगना सलाई तारीख की फिराल मई थादुना नेट पेगी वीडियो वायरल ओइरे तंगदु लेताबा हंजिनबगी वारी सानारिबा असिदा खुरौ थांगलकपा याइ हाइना अमुकोना फोंगदोरगली वकफ एकी मायुक्ता तोंगान तोंगान मफमदा मियोइ लिसिंग कियाना रैली चटखरे सनाजाव मिहात चेनब सिंह सराक पीगदबनी हाइना फोंगदोरगली पुलिस आउटपोस्ट मनाक्तगी गाड़ी अमा हुरानख्रे हाइरे गाड़ी अचौबसिंगी मिंगसलदा अमोबा टिंटेड फ्लम नप्पा थिंगलगनी हाइना खंगनख्रे गोसे मैतेन लेखिदबदा अवाब फोंगदोकनरगली KCP PWG MC Unification पाउचेल पिरगली अमदी KCP साफोंखिबगी निफु मंगा सुबा मपोकुमन थोरम पांगथोखरे पिजरिबा पाउसिंग असिगा लोइनना हौजिकिदी नुक्तिगी फोंगलिबा पाउसे सिंगदगी लौथोकसबा मरुओइबा पाउसिंग मियामदा पिजबा लोइसिंजरी मखा तारकपदा मतम मतमगी वाफम अमदी राशि फलगी थोरम निर्मला थांगजमदगी तामिनसी हौजिकिदी पुमनमकपो पुष्परानी लाश्रम नामुकाना क्रमजरी अमुकाना मिदेंग ताबिरिबा मदी ताबिरिबा सिंबु निर्मला थांजमना तराम नौचरी कोकनोना खुरुमजरी पुदना लाक्चरिबा सी मतम मतमगी वाफम अमदी राशिफल ngasi sana lebak editorial kalam dagi lawkuchaba matam matamgi wafumda moirangda india gi ningkha tambagi firal puari gi tangkak kya nainarubada manipur si ningthorol kya na maning makha tamna nungsi chanana leiminara I haibasini masigumba tanza sida haukiba kumjali singama chama pannifuga marigi april gi tang tara marigi numidang moiram pumanga taba matamda मालेम के शुभलंजाव की मतमदा नेताजी सुभाष चंद्र बोस ना लिंखत खिबा इंडियन नेशनल आर्मी INA की कर्नल सौगत अली मालिकना मणिपुर की मोइरांगदा ब्रिटिश लोइलम लेंगाक्तगी लेबाक असिना अहानबा ओइना निंखा तंबा फंखिबदुगी इंडिया की मचु अहोंगी फिरान चिंखत खिबा नुमित अदु ngasiगी मिरोल नसु नहोंगना निंगसिंगबगी तंगाई फदबा लेगनी पुआरी की तांका क्यादा संगना सोनादुना लेहौरगदबा मोइरांगी INA कॉम्प्लेक्स दा अहानबा ओइना ब्रिटिश लोइलमगी मनिंग मखा तंबगे इंडिया की मचु अहोंगी फिराल चिंखतखिबा आजाद हिंद फौज की कर्नल सौगत अली मालिक मतमदुदा बहादुर ग्रुप इम्फाल सेक्टर की कमांडर ना बिष्णुपुर डिस्ट्रिक्ट की मोइरांगदा लेबा
asigi ningkha tambagi ahanba firal chingkhatkibagi thaudoksing adu matamdugi Japanese lanmi kyana saki oinakhibani matamdugi Indian freedom struggle sing adu akiba amasung angakpa thaudok kyana thanke malemda numit tana leite taba leite hainariba British lanmi singa akaknaba khusu khulai karakhak leijaba India gi maning makha tamba pamjaba Netaji Subhash Chandra Bose na lingkhat chaba Indian National Army INA gi lanmi singa lanthengna bahaibasi araiba natte aduna INA gi lanmi singa British singu maithiba pinaba Japanese Army singdagi I pau lawba yauna mateng kya lawki Indian National Army gi Bahadur amasung intelligence group na chingbagi lanmi kya sumgatuna lanthengna kibagi mahaina kumjali singa mga chamapan nifuga marigi April 13 da India gi machu ahongi firal moirang da maningtamna paihan bangam kibani matamasi amadi numit asigi maru oibasi khangbadagi mamangi BJP na luchingba NDA gi state lengak na akhanaba thorang amaga loinana moirangi INA complex ki mafam khara semga sagat ke mafam duda laimai dagi fit chamaga humfuga maga rom wangba India gi machu ahongi firal maningtam na pahalibani firal asimak awang nongpokta khwaidagi wangbu firal amasu oiri India lengak na hiram ayambada midyang sangbide tati tawoina tawoiba mawongda thambiduna lai hainariba mioi furup kayana khundalaita minariba pikraba Manipur da British loilam lengak ki ahanbu oina ningkha tambagi India gi machu ahongi firal chingkhatkibasi Manipur miyamna soktok safam thoi Masimakna mamangi lengak na moirangi INA amasung masigi akoibagi saktam singa sikharadang oirabaso sengo sagalamba oiramba yai pomnamak asida henna nungairibadi hauzik miyamgi mihutna semba miyamgi lengak muthatuna state sida president rule gi lengak laklabashu kumjali singwa chamapan nifuga mari April 13 bu masak khanglambasini puwari oina lehauragadaba numit asibu masak khangbiduna kumsi chahigi oina Manipur lengaki Arts and Culture Department na INA War Memorial Committee ga khusamnaduna haukiba April gi tang 13 da Moirangi Kanglada leiba Indian National Army gi complex ta India gi machu ahongi firal pahan khibasini Manipur gi Governor Ajay Kumar Bala na luchingduna British loilam lengak tagi ahanba oina ningkha tamba fangduna India gi machu ahongi firal jingkhat khiba INA gi luchingba Subhash Chandra Bose ki mitamda maira leina chingba katuna ikai khumnaba utkibani utkibasina numit asi he namasak thohalligani yamna itihastic oiraba Manipur sigi numit asigi ningsing thoramdu chahi asigi oinadi Indian Army thabaktagi potharaba Lieutenant General Konsam Himalay Major General JS Nanda yauna state sigi Arts and Culture gi Commissioner MJ amasung moirang sigi MLA Thongam Santi nachingba saruk yaduna pangthokkibasina numit asi hena masak thohanbada mateng oigani maram aduna laibak asigi oina yamna maru oikraba numit asi Manipur khaknatana laibak asigi miyoi pumnamakna masak thokna khanganbada mairoi singi syllabus da haptuna takpi tambibagi tangai fadaba leiroidra masini pujarakli bangasigi matam-matamgi wafumda makatarakpada mo rasifal amok mayam puna taminasi
Maka chatajarakpada ngasigi rasifal amuk mayam puna taminasi. Mes rasida asawna khatnaba apanba ayet pa marakta thabak ti pangthoklagani. Sel pitok bisinda haisingani lamchatba gari thauba haisingani pakang leisabi singoina matkhanagani mahairoi singoina hotnaningani. Bris rasi jackson haising na hona jagani sel pitok bisinda tungmang yengani atauba sing amadi sagai nadi chanbiragani chang yengnabada mai paklagani. Pakang leisabi singoina wakal chanagani mahairoi singoina losing hengalagani. Miton rasida kodong chaba thengnaba aruwa thauram pangthokpa numitni adubu thiba yesinba hengatpa numitni cheksingani imungda charangnagani pakang leisabi singoina lowtawnagani. Mahiroi singoina wakal leitaroi karkarasi hakchang phaba watlagani thabak macha macha di pangthoklagani ithak thongba singna chanbiragani sel phangba chatpa managani pot leibadi yagani pakang leisabi singoina muknagani mahiroi singoina budi phakchingani. Singarasi pungning wakal sonthaba numini sokan bakat naningba asaw baloina ragani migi mating pangludaba fagani imungda charang nagani thabak machadi pangthoklagani pakang leisabi singoina warong nagani. Mahiroi singoina honaning loi kanyarasi achumbada aranba taba sel chatpa wakal charang naba numitni sagaina tinaba singna yengsinba yesinba oiragani thabakta khurau chenba numitni imungda charang nagani pakang leisabi singoina matkhenagani. Mahiroi singoina wakal leitaroi tolara sida kodong chaba mayok nabal sel fangba marup mapang sing na mateng fangba chatok chatsinda kodong chaba pot leiba yaba numitni. Pakang leisabi singoina nungsinagani mahiroi singoina budi chawkhatlagani. Brisik rasida wakal langba lusina khanba warau banumitni sel fangba chatpa managani pot leibadi yagani achawna chanbiba sagaini yengthiba numitni pakang leisabi singoina lowtawnagani mahiroi singoina charangnagani. Danurasi asawba khatnaba sokan banumitni sel chatnanaba maramna helagani gari tamna thawgani luchingba singna nungsibiragani lam chatpa mi tinabadi cheksingani pakang leisabi singoina muknagani mahiroi singoina wakal fakchingani. Makarasi tinaba singdagi tokhai taba achumba lan lawbiba numitni mingchat mitsang khara sonthaba numitni changjarakpa kankhatluganu imungda santi leiroi pakang leisabi singoina matkhenagani mahiroi singoina wakal changloi. Kombarasida hona zaman kanaba achawba sing lamlanba singna chanbiba numitni mating pibiba marup mafam ayamba pot leiba yaba numitni pakang leisabi singi oina nungsinagani mahiroi singoina hotnaningani. Aroibada minarasi hakchang wakal thabak thauramda afaba thauram pangthokpa mithoi mihenba makok oiba singna nungsibiba numitni santi leiragani pakang leisabi singoina wakal chanagani mahiroi singoina losing hengalagani. Masini pujarakliba ngasigi matam-matamgi wafam rasifal amadi nungti fongliba pause singdagi lawthokchaba maruoiba pau tabiriba amadi mudyang tabiriba singbu nirmala thangjamna amuka hana khurumjari. Manipur miyam gidamak nungaraba pausel isagi anaba natraga yumgi aruba anaba sing Guwahati da leiba top hospital sing haibadi Apollo Hospital, ZNRC Hospital, Rahman Hospital, Downtown Hospital, Dispur Hospital, Guwahati Medical College and Hospital, Dr. B. Vorwa Cancer Institute amadi ate hospital singda laing bachetning labadi wabiraganu. Manipur miyam gidamak stay well companion Guwahati na khanaba service pizari yumda leina hospital gi Doctor consultation gi booking, OPD registration a chingba loina yamna line tobiba yaragani. Masida sunatana Guwahati da laklaba matung lainanaba chananaba amadi transport sathok sasinsu mating pangzagani. Hena nungaribadi adomgi treatment process da mating pangbinaba Manipuri assistant ki service su lobiba yagani. Stairwell companion na Manipuri miyam gi pizariba service sing adudi patient assistant service, nursing home care, hotel booking, ambulance booking, flight booking, cab booking, diagnostic simplified adomsu Guwahati dal anaba laing budget kadaba oirabadi ngasima call tobiu 9365131508 Khudongchaba leizari Blue Go Caps Manipur adom adom gi sathok sesin gi gari litabagi awaba kopiro Blue Go Caps